Anti-Drugs Coordinating Committee THOUBAL na SHINDUNA Tung Meerol ki Damak Kangleipak Tagi Drug Maru Phangna Muthatkadabani HAIBA WAKHALON ASIGI MAKHADA MEEYAM ki OIBA KHONGCHAT ama CHATKHRE WYC ki Vice President Mainam Ibungona lamthakiba khongchat adu THOUBAL Ward number 2 amasung Ward number 18 na konba mafam sing haibadi THOUBAL Khunau YBU Road THOUBAL College amade THOUBAL Wangmataba yauna MEEYAM na mayai kaba chinjak yonba amasung sizinaba amade pakhang leisabina matam chadana unabada athingba thamkhraba red zone area singda mayai kaba chinjak ki mayokta paujal kaya puduna chatke KHONGCHAT loi sing na mayai kaba chinjak yonba Maru Phangna Muthatkadabani HAIBA yauna tongan ba kholau kya sulauke KHONGCHAT aduga mari leinana THOUBAL Wangmataba apunba maira paibigi secretary Koijam Latana hai ngasi KHONGCHAT chatliba mafam sing asida mayai kaba chinjak yonba amasung sizinnabada athingba thamle haibase media gi khuthangda mamangdagi hauna lauthokiba leikrabani mayai kaba chinjak ki mayokta changsilakliba khongjang asida MEEYAM nasu mating pangbiyo hainasu mahakna makatana phongdokhe Anti-Drug Coordinating Committee na sinja langjaduna Ward number 2 amadi itil na sinjaraga koi nisa thingbagi bisida koi lamdam asida hana so koi midaki thongda rezol hanya laukthok sakraba mafam sing aduda koi imaibel sing silinau koi satra naharol club organization sing punjalaga koi rally ma chasabani rally asida iramdam asida leibiriba silinau sing satra naharol imaibel sing punamakna saruk yabiu matiang pangbiu punamak nisa thingba asida saruk yamina si haina haijari